Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lawirasi Moura Hingchabira kumapan suba tangka. San gari adu sum thauraga lakpana len hoigi yum yoksilai gari di sumangna khamlamlaga masu imungda adum chumdring chungsinglai aduga sofa kada changsilaklaga len gi henbiga phamliba aduda masu phamthei len san changlakpa aduda Kaino walangam tangang kai chumjing changlai de yam warabo sana muk waga ngang lubai thabuk mayamna mai hore wari chokthare duna henbina muk dasan adudi nga khambiramo aizu samlake hoi henbi haugattuna thoki wari am haudo ke tobani warabo nangbo kari wano hairu ai kuina leroige nungsida ngasai sida laambani henbina kaubani o adu kai dorage magi oinadi oke tarabagumbani nang kitangari naron chumdrisi bai aibu kari hayo haibano henbi su juice glass ama puraga changsilai aduga masu wari aduda makha yaksilai dasan nupido yamna supai matik suzare hayeng tungi khandabasu yade sumaina sum leibari yaroidabanina hoi chummi noina haibado ai sumabu phai khangi adubu henbi magaigadi yamna khenai aidi yum palubani aduga mana leisabi hayeng mina mabu ngangnabigani madu ai nugaite dasan adubu kari torage masana yadabasu nate aduga nushinasu dabu yamna khanjari taibang miyoibagi chinsidi kanana sumyenba ngamloi adu sum khalaga leiradi amti yararoida nupi singse ai amata thajidri kiba masu yaukre khudi thirubana yamna pakale khongkap ama thangbada soigigadra haina hana hekta khale wakhalsida dasan gidudi leithokpa sumaleda aduga mana nupi amani na tawraga nupi khudingmak tarongani haibadudi khanganu maramdi nupi se mana nupa amabu thamoi singna nushikhrabadi ahongbu kaisu leitabani adagi hanagi nupi adudi dasan bu nushiraga lakpasinati dagi lanthum nungaibi yenglaga lakpani adunani torumni memdu san lengi henbiga moi ani changdana sontha nauthadana hairi ngangliba wa mayamadu munna tari ngihak sum tumina famlam matungda nokfit tawna ayamta khalakige lena amuk hoi khalo aduga yam kuinari matam loganu ko hoi adudi ayamuk chalage hoi phare lao chalura lao lena san bu mapan phawa thindok pirai san gari adu mamai leithokladuna start toraga mayum tamna thoraga lai gari thona san gi maithong adusu ngasidi nokfet tawri sum thoraga lakpana mayum yokselai gate hangladuna thausilaklaga garage da gari thamlamlaga imungda changlai ka yobaga mapi marol hongladuna fresh oithoklaga chakomlomda changlai bobo su ensang thongnaba semlaga lerami nangbu karin sang thongge haino ngasidi tamo yen oina lere yen sum chaninglaga ngasidi o hoi ngarang dana trane leiraga chakibuduba ho adu pendi isana thongjaga chabudna penjei ho aduri thonglo chengdi haprabo nangi rice cooker se hoi hapkri adu tamo yen se gas ta dum thonglase ai mai hogat pem tali sida tongan ba gas le sida thongko ima baba na chakum da sa thongba se yaram da bana thongba yade ko hoi adu tamo wam ta hage kari wanu bebar kai de harakano ithei mano bimta bobo kina hangjai bobogi wahe adu da nokninglabani sandi adubu nokba khanglaga nangi uni busalo bobo su harauna ha asing bertamo maki yam langano ngangna yare thonglo chakto ai ngak to pathagi ge as hoi san chakumdagi tholakduna magi kada laklaga hiplaga leiri sum hipna mit ani du ishinbada nuksigi saktam adubu mitmangna chongthorai san khangpre khangna hiplambadagi fuk hawgalaga mathabakta makhutna mathamladuna phamlaga leiri san gi wakhalda magi saktam se karigino aina uraklibasna ma ningsinglagana aigi thamoina mathomarang hauribasna karige as aina mongona haigi bangang ki mayamdo mana ibu yam sarongadrene aisune hekta haini haru khangdana tanjadurane
ꯀꯥꯏ ꯀꯩꯗꯩꯅꯣ ꯈꯪꯗꯦ ꯄꯪꯍꯥꯏꯗ ꯍꯥꯏꯔꯨ ꯉꯥꯡꯂꯨ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯅ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯆꯥꯡꯌꯦꯡ ꯑꯃꯇꯪꯗꯤ ꯌꯦꯡꯂꯒꯦ ꯁꯣꯝꯗꯅ ꯊꯥꯖ ꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯝꯅꯤꯡꯃꯟꯈꯤꯗꯅ ꯅꯣꯡ ꯅꯤꯅꯤꯒ ꯄꯟꯊꯗ꯭ꯔꯤ ꯃꯄꯥꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯥꯏꯗ ꯅꯨꯡꯁꯤꯍꯣꯏꯗ ꯂꯥꯛꯂꯤ ꯊꯥꯖ ꯁꯣꯐꯥ ꯀꯥꯗ ꯐꯝꯂꯗꯨꯅ ꯁꯈꯤ ꯗꯤꯖꯦꯟ ꯄꯥꯏꯈꯣꯝꯕ ꯍꯣꯏꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯡꯁꯤꯗꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯖꯅ ꯕꯥꯆꯧ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯇꯥꯃꯣ ꯍꯣꯏꯁꯨ ꯕꯥꯆꯧ ꯍꯣꯏꯁꯨ ꯇꯥꯕꯤꯌꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯃꯥꯆꯧ ꯑꯩꯈꯣꯏ ꯅꯨꯡꯁꯤꯁꯦ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯔꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯍꯦꯟꯕꯤꯅ ꯅꯨꯄꯥ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ ꯍꯣꯏ ꯍꯥꯟꯅ ꯅꯨꯄꯤ ꯑꯃꯕꯨꯗꯤ ꯊꯤꯔꯝꯃꯦꯅ ꯍꯥꯏꯌꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯅꯨꯄꯥꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅ ꯂꯥꯌꯦꯡꯕꯤꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯥꯔꯛꯄꯅꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯅꯨꯡꯁꯤꯅꯁꯨ ꯅꯨꯄꯥꯗꯣ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯍꯦꯟꯕꯤꯅ ꯑꯩꯉꯣꯟꯗꯅꯦ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯛꯂꯦ ꯑꯩꯁꯨ ꯄꯥꯎꯁꯦ ꯃꯥꯆꯧ ꯍꯣꯏꯗ ꯇꯝꯅꯤꯡꯃꯟꯗꯅ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯗꯤꯕ꯭ꯌꯥꯁꯨ ꯖꯨꯁ ꯄꯨꯔꯒ ꯁꯣꯐꯥ ꯀꯥꯗ ꯂꯥꯛꯂꯤ ꯃꯥꯁꯨ ꯇꯥꯔꯤ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯣꯏ ꯄꯨꯟꯅ ꯐꯝꯂꯗꯨꯅ ꯂꯩ ꯊꯥꯖ ꯋꯥꯔꯤꯁꯦ ꯍꯦꯟꯕꯤꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯂꯤꯔꯣ ꯅꯪꯉꯣꯟꯗ ꯍꯣꯏ ꯃꯥꯅꯤ ꯏꯅꯝꯃ ꯐꯔꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯅꯤ나 ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯁꯨ ꯃꯁꯥꯒꯤ ꯋꯥ ꯈꯔ ꯍꯪꯗꯕꯗꯤ ꯌꯥꯔꯣꯏ ꯁꯈꯤꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦꯗ ꯃꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯃꯥ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅꯕꯨ ꯄꯥꯝꯖꯔꯕ ꯅꯨꯡꯁꯤꯔꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯅꯤ ꯏꯆꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦꯅꯦ ꯃꯃꯥ ꯍꯣꯏ ꯑꯗꯨꯗꯤ ꯃꯁꯥ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯪꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯊꯥꯖ ꯅꯪ ꯆꯥꯛ ꯆꯥꯔꯒ ꯍꯟꯗꯣꯏꯔꯣ ꯍꯣꯏ ꯃꯥꯆꯧ ꯆꯥꯛ ꯇꯣꯛꯂꯒ ꯑꯣꯏꯅ ꯍꯜꯂꯒꯦ ꯇꯧꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯁꯤꯗ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯏꯃꯥꯗ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨꯅ ꯍꯥꯏꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯆꯥꯛ ꯑꯃꯨꯛ ꯍꯥꯞ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯅꯨꯡꯁꯤꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯅ ꯑꯩꯅ ꯊꯤꯜꯂꯨꯕꯗ ꯉꯥꯏꯔꯤ ꯑꯗꯨ ꯗꯤꯕ꯭ꯌꯥ ꯅꯪꯁꯨ ꯊꯥꯖꯒꯤ ꯆꯥꯛ ꯍꯥꯞꯂꯣ ꯑꯩ ꯑꯁ꯭ꯋꯥꯏꯗꯒꯤ ꯉꯥ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯦ ꯁꯈꯤꯒ ꯗꯤꯕ꯭ꯌꯥꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯋꯥꯔꯤ ꯁꯥꯅ ꯆꯥꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯉꯔꯥꯡꯉꯩꯗꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯏꯃꯥ ꯑꯗꯨꯒꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯧꯖꯤꯛꯇ ꯐꯣꯟꯒ ꯄꯥꯏꯅꯔꯒ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯅꯣꯛꯂꯕꯅꯤ ꯑꯗꯨ ꯏꯃꯥ ꯏꯆꯜꯅ ꯈꯟꯖꯔꯤꯕꯁꯦ ꯑꯗꯨꯝ ꯇꯧꯕꯤꯁꯤꯀꯣ ꯍꯣꯏꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯇꯤꯟꯅꯅ ꯍꯔꯥꯎ ꯂꯩꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯅꯤ ꯏꯃꯥ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯨꯡꯁꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯃꯥꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯅ ꯅꯨꯡꯉꯥꯏꯖꯕꯁꯨ ꯅꯨꯡꯁꯤꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯁꯤꯅꯤ ꯅꯨꯡꯁꯤ ꯌꯥꯝ ꯄꯥꯛꯅ ꯅꯥꯏꯠꯇ ꯄꯨꯗꯦ ꯃꯔꯛꯇꯒꯨꯝꯕ ꯄꯨꯕ ꯅꯠꯇꯅ ꯅꯨꯡꯁꯤꯅ ꯅꯥꯏꯠ ꯇꯥꯕꯗ ꯄꯦꯁꯦꯟꯠꯁꯤꯡꯅ ꯍꯔꯥꯎꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯗꯣꯛꯇꯔꯒꯨꯝꯅ ꯅꯥꯏꯠ ꯇꯥꯔꯦ ꯊꯕꯛ ꯀꯣꯝꯂꯦ ꯍꯥꯏꯅ ꯅꯨꯡꯁꯤꯗꯤ ꯂꯩꯊꯣꯛꯇꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯔꯥꯎꯟ ꯆꯠꯂꯒ ꯄꯦꯁꯦꯟꯠꯁꯤꯡꯕꯨ ꯆꯦꯛ ꯇꯧꯕ ꯍꯤꯗꯥꯛ ꯆꯥꯎ ꯌꯥꯗꯕꯁꯤꯡ ꯄꯤꯖꯅꯕ ꯊꯦꯝꯕ ꯑꯁꯤ ꯃꯌꯥꯝ ꯑꯁꯤ ꯀꯥꯏꯗꯅ ꯑꯗꯨꯝ ꯇꯧꯖꯩ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯨꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯔꯤꯕ ꯕꯦꯗ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯂꯩꯔꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯦꯌꯔꯗ ꯐꯝꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯏ ꯅꯨꯡꯁꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯏꯊꯣꯡꯗ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯤ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯪꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯣ ꯍꯣꯏ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯔꯤꯌꯦ ꯗꯥꯁꯥꯟꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯑꯣ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥꯐꯥꯎ ꯇꯥꯔꯤꯕ ꯄꯨꯡ 6ꯇꯒꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯐꯥꯎꯅꯤ ꯆꯥꯔꯖ ꯁꯤꯟꯅꯔꯝꯂꯒ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯕ ꯑꯣ ꯅꯪ ꯅꯊꯟꯗ ꯆꯠꯂꯤꯔꯣ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯒꯗꯤ ꯇꯥꯃꯣꯅ ꯊꯤꯟꯕꯤꯌꯦ ꯂꯧꯕꯁꯨ ꯂꯥꯛꯑꯦ ꯅꯣꯡꯉꯥꯜꯂꯒ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗꯣ ꯌꯥꯝ ꯋꯥꯏꯌꯦꯅ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯎꯔꯥ ꯅꯨꯡꯁꯤꯁꯨ ꯉꯛꯅ ꯀꯩꯒꯤ ꯂꯥꯛꯎꯔꯥ ꯂꯥꯛꯀꯅꯨꯔꯥ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯂꯥꯛꯅꯤꯡꯕꯒꯤ ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯗ ꯂꯧꯕ ꯂꯥꯛꯀꯅꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯌꯦꯡꯗꯣ ꯑꯩꯅ ꯑꯣꯏꯅ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ
ꯂꯥꯛꯑꯣ ꯑꯗꯨꯗ ꯁꯥꯟ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯩꯔꯦ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯁꯥꯟ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯅꯨꯡꯁꯤ ꯑꯁꯦꯡꯕꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯕꯒꯤ ꯅꯠꯇꯦ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯜꯂꯛꯄꯒꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯂꯛꯇꯕꯒꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯁꯥꯟ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯀꯣꯔꯤꯗꯣꯔꯗꯒꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯀꯥꯗ ꯆꯪꯁꯤꯜꯂꯛꯄꯗ ꯕꯣꯕꯣ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒ ꯆꯪꯂꯛꯄꯁꯤꯗ ꯕꯣꯕꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯀꯩꯁꯨꯝ ꯎꯖ ꯈꯪꯖꯍꯧꯗꯦꯀꯣ ꯏꯃꯤꯠꯁꯦ ꯎꯖꯒꯦ ꯇꯥꯃꯣꯅ ꯁꯛꯈꯤ ꯍꯩ ꯌꯥꯔꯦ ꯊꯣꯛꯇꯧꯔꯅꯨ ꯐꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯗꯣ ꯇꯥꯃꯣꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯑꯣ ꯐꯔꯦ ꯂꯥꯛꯑꯣ ꯆꯥꯊꯣꯛꯎꯔꯁꯤ ꯍꯣꯏ ꯇꯥꯃꯣ ꯁꯥꯟ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ ꯕꯣꯕꯣꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯁꯥꯟ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯕꯣꯕꯣꯁꯨ ꯁꯥꯟ ꯊꯣꯛꯈꯤꯕꯒ ꯍꯧꯅ ꯑꯃꯨꯛꯇꯪ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯅꯣꯛꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯁꯥꯟ ꯃꯍꯧꯁꯥꯒꯨꯝ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯇꯧꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯁꯨ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯕꯣꯕꯣ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯆꯤꯌꯔꯗ ꯐꯝꯂꯒ ꯃꯪꯂꯒ ꯂꯩꯔꯤ ꯅꯪꯅ ꯑꯗꯨꯗ ꯀꯩꯅꯣ ꯑꯃꯨꯛ ꯃꯪꯂꯒ ꯂꯩꯔꯤꯗꯨꯅ ꯕꯣꯕꯣ ꯍꯛꯀꯥꯝꯕ ꯋꯥꯠꯆꯜꯂꯒ ꯑꯁ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯉꯔꯥꯡꯅ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯕ ꯉꯔꯥꯡꯗꯤ ꯊꯦꯡꯉꯤ ꯇꯨꯝꯕ ꯐꯤꯂꯝ ꯐꯖꯕ ꯑꯃ ꯌꯦꯡ ꯂꯩꯗꯅ ꯌꯥꯔꯦ ꯌꯦꯡꯅꯤꯡꯗꯦ ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯩꯔꯝꯃꯣ ꯕꯣꯕꯣꯁꯨ ꯉꯛꯂꯞꯅ ꯇꯥꯃꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯃꯤ ꯎꯅꯕ ꯆꯠꯇꯣꯏꯕ ꯕꯣꯕꯣ ꯃꯌꯥꯝꯕꯅ ꯃꯤꯆꯤ ꯈꯠꯆꯤꯜꯂꯒ ꯇꯥꯃꯣ ꯏꯇꯩꯃ ꯂꯧꯕ ꯆꯠꯇꯣꯏꯔꯣ ꯁꯥꯟꯁꯨ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯑꯆꯥꯄꯣꯠ ꯅꯠꯇꯦꯀꯣ ꯆꯠꯂꯣ ꯕ꯭ꯔꯦꯗꯀꯁꯦ ꯁꯥꯍꯟꯕ ꯂꯣꯏꯔꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯁꯥꯟ ꯃꯈꯨꯠ ꯅꯥꯝꯃꯅ ꯕ꯭ꯔꯦꯗ ꯄꯥꯏꯔꯤ ꯑꯗꯨꯒ ꯅꯥꯝꯃꯅ ꯆꯥ ꯀꯞꯇꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯇꯦꯕꯜꯗ ꯆꯥꯗꯣ ꯊꯝꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯦꯝꯍꯧꯕ ꯆꯥꯗꯣ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯁꯣ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩꯔꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯏꯗ ꯐꯨꯔꯤꯠꯁꯤꯁꯨ ꯃꯥꯅ ꯅꯍꯥꯟꯃꯨꯛ ꯂꯩꯕꯤꯈꯤꯕ ꯐꯨꯔꯤꯠꯇꯨꯅꯤ ꯉꯁꯤꯗꯤ ꯂꯤꯊꯣꯛꯀꯦ ꯐꯤꯔꯣꯜ ꯂꯩꯕꯒꯗꯤ ꯌꯥꯝ ꯍꯩꯔꯤꯖꯥꯅꯤꯅꯦ ꯑꯩꯉꯣꯟꯗ ꯐꯅꯕꯨ ꯄꯛꯆꯔꯤꯅꯦ ꯁꯥꯟ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯥꯟꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯕꯣꯕꯣꯅ ꯂꯨꯝꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯄꯥꯏꯈꯣꯝꯕ ꯃꯆꯜ ꯅꯨꯄꯤ ꯂꯧꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯄꯥꯏꯔꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯂꯣꯏꯁꯤꯜꯂꯝꯕ ꯃꯐꯤꯗꯣ ꯑꯃꯨꯛ ꯍꯣꯡꯂꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯗꯤꯕ꯭ꯌꯥ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯁꯧ ꯇꯧꯔꯛꯏ ꯀꯩꯅꯣ ꯇꯥꯃꯣ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯔꯕꯣ ꯄꯨꯡꯁꯦ ꯌꯧꯔꯦ ꯈꯪꯗꯕ ꯐꯥꯎꯕꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯂꯤꯗꯨꯅ ꯅꯪꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯂꯧꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯅꯪꯁꯨ ꯗꯣꯛꯇꯔꯅ ꯄꯣꯊꯥꯎ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯄꯣꯊꯥꯔꯒ ꯂꯩꯕ ꯍꯩꯅꯗꯤꯌꯦ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯇꯥꯃꯣ ꯉꯁꯤ ꯆꯦꯛ ꯇꯥꯏꯌꯦ ꯍꯣꯔꯦꯟ ꯄꯨꯡ 1ꯗ ꯍꯣꯏ ꯏꯃꯥꯒ ꯆꯠꯂꯨ ꯑꯩꯗꯤ ꯌꯥꯔꯔꯣꯏ ꯇꯥꯃꯣ ꯅꯪ ꯑꯩꯒꯤꯗꯤ ꯑꯝꯇ ꯍꯦꯛ ꯈꯟꯗꯦ ꯍꯩꯃꯥ ꯀꯔꯤ ꯈꯜꯂꯣꯏꯗꯧꯔꯤꯅꯣ ꯊꯕꯛꯅ ꯌꯥꯗꯕꯩꯅꯤꯅꯦ ꯁꯦ ꯁꯥꯎꯅꯨꯕ ꯄꯥꯏꯈꯣꯝꯕ ꯗꯤꯕ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯕꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯟ ꯀꯥꯏꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯀꯦꯅꯖꯕ ꯑꯗꯨ ꯀꯥꯏꯍꯟꯕꯤꯔꯦ ꯁꯥꯟ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯤ ꯄꯥꯔꯀꯤꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯒꯥꯔꯤ ꯊꯧꯁꯤꯜꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯅꯨꯡꯁꯤꯁꯨ ꯃꯥꯒꯤ ꯏꯟꯆꯥꯔꯖ ꯁꯤꯟꯅꯔꯝꯂꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯥꯟ ꯅꯨꯡꯁꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯠꯊꯣꯔꯛꯏ ꯅꯨꯡꯁꯤꯁꯨ ꯁꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯄꯨꯟꯅ ꯒꯥꯔꯤꯗ ꯀꯥꯈꯠꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯂꯛꯇꯨꯅ ꯂꯥꯛꯏ
Nungsi gari thꯧꯔꯤꯕ Sanꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ Da San Sum kꯧꯕꯅꯤ Sum kꯧꯕ ꯌꯥꯕ꯭ꯔꯅꯦ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ Sum kꯧꯕꯅꯦꯕ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯗꯦꯕ Nang nasado yam chokthana ure asigi dukansidagi kainom leibige Da yarni ye leidrasu Yade leiramo San dukan amagi manakta gari adu khamlaga kumki Nungsidi sana leiramo haibanina masu gari da dum leiri Dukan adudagi achapot khara leiraduna San gari da muka khalai Politin amada ising bottle ga cake amaga puthoraklaga Nungsida pi Se ising san thakjilo aduga cake sum chasilo Da yarni Se chasilo haibani Da ai San saksinaraga khon kitang kalapna Chawdi chaw angang sarakanu ko San achapoda pisilaga juice ama manakta thamladuna atay aduna maningna thamkhraga gari thauri Nungsi sa San de yenglaga Da sorry ro San kumde tumina dumagi thokpa gari thauri Nungsi San saure khanbadagi ising aduga cake aduga lambida chatna chasili San kaisu haidana manakta leiriba juice adu amuk nungsida pirei Nungsi su kirup San de yenglaga juice to lauraga muk thakchili Nungsi gi mong mataw aduda San di nokning manalori Nungsi basu faurei adubu noktana ba khangli Gari sum thauraga lakpana Nungsi hoigi thongal yori Sakhi su mathakta fi foba karakpada makoi thongal da gari ama khamlakpa aduda mastu yenglaga leiri Gari adudagi San ga Nungsi ga kumtharakpada Sakhi na ure Aikoi bemana lawba lakano harisidi nupa machasina thinbirakpagi oireko As nupa machasidi masakpu phajaine miga wang chawradana phajaibo sinani dana aigi chana ngauri base yaye ngawba ye ngawfam chana ngawi Makhadana Adida San ayamuk changlage ko Hoi chango se achapa singsu pusingro Nungsi su Sana mukai hairaktoino khanbadagi polythene du laukshulaga changkre San su haipet yenglamlaga gari mamai leithoklaga chatkre Sakina Divyada wari pumba tamduna mani mamawda nokli Nungsi su imungda changsilaklaga chakum tamna lakladuna double da chapot adu thamli Divya su Nungsi gi mataw aduda haifet yenglaga khangdaba saraga Bema nangbu kanana thinbirake Inama imanabi amana thile Oh imanabiro natragana imanabro chatkrobo made Inama sidi chatkredum ada inama ai sa siamna wari present oirukige Hoi chaga pubiraklage Yani ai dum kumtharaklage Bema ibani wari ama sado leiko kona sanarase potha zaruro Hoi nama Nungsi su kada changkrabada Divya noklaga lehawi Sakhi su Nungsi ga mayoknei Sakina nokfet tawrakpa aduda Nungsi ngakchana duna magi kada changsilai aduga masado fresh oiraga phamungde hiplaga leiri phone adusu charge tawsilaga ngihak pothaba oina mamit adu ishilaga hiptuna lei Divya su Nungsi kumtharakpa aduda cha puraga kada kakhalai aduga cha do double da thamladuna Bema tumlabo nangbo chaga sithaktorlose Nama tumdi sumhiplamani Nungsi su haugaladuna cha du lauduna thai Divya su Nungsi gi manakta changsilaga famlai aduga Bema ngarangdo nachi thazala ame Oh una haudrene ide Mana wari mem hairami Inama kari wari hairamino Ngarang sanakiba wari kudimak Divyana liri Nungsi su adum tumina tari wari liba loiraga Divyana Nang tasingna nupa machado nuksibra Nama Hayune hayne ikaiganu Nungsi ikaina hoi haibagumna mangak noblai Divya su nokfet tawna kumlai Nangna pamlibado adum tawgani Sida ikoina ichalgi mayokta leploi Ima hoi baba hoi nang tamosu loi yarabani Ha asingmuri nama Hoi mani Nangna su nupadugi maramda khanglaba natro Khangi nama Magi family gi wari leiriba mawong loina ure khangle Hoi
ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯑꯣꯏꯅꯕ ꯁꯤꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯗꯤꯚ꯭ꯌꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯒꯤ ꯐꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯄꯗꯨꯗ ꯅꯨꯡꯁꯤ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯗꯤꯚ꯭ꯌꯥꯅ "ꯅꯨꯄꯥꯗꯨꯒꯤꯔꯣ?" ꯅꯨꯡꯁꯤꯁꯨ ꯏꯀꯥꯏꯅ "ꯑꯁ ꯏꯅꯝꯃꯁꯤꯗꯤ." ꯗꯤꯚ꯭ꯌꯥꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯒ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯦꯟꯖꯦꯂꯥ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕꯗ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯅꯦꯝꯕꯣꯛꯇꯤ ꯁꯥꯎꯕꯗ ꯂꯣꯏꯔꯤ꯫ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯏꯁꯧꯁꯨ ꯂꯥꯡꯂꯤ꯫ ꯃꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣꯕ? ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕꯗ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯥꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ? ꯏꯃꯨꯡꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ? ꯃꯧ ꯂꯥꯛꯑꯦꯅ ꯈꯔ ꯀꯣꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯆꯤꯜꯂꯦꯗꯣ ꯍꯦꯛ ꯇꯧꯏ꯫ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯗꯣ꯫ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ꯫ ꯖꯦꯀꯤꯒꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯥꯟꯗ ꯏꯁꯧ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ "ꯍꯩ, ꯊꯕꯛꯇꯣ ꯉꯝꯗ꯭ꯔꯕꯗꯤ ꯇꯧꯔꯨꯅꯨ, ꯇꯣꯛꯊꯣꯛꯎ꯫ ꯁꯨꯝ ꯀꯩ ꯀꯥꯟꯅꯗꯕꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ?" "ꯃꯣꯏꯕꯥ, ꯁꯤꯕꯨ ꯍꯧꯅꯔꯤꯕ ꯍꯥꯏꯕ? ꯃꯥ ꯂꯩꯕꯕꯨꯗꯤꯅꯦ ꯍꯨꯏꯅꯥꯎ ꯑꯃ ꯂꯩꯕꯅ ꯍꯦꯟꯅ ꯀꯥꯟꯅꯅꯤꯌꯦ꯫ ꯃꯧꯅꯕꯨ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕꯗ ꯍꯧꯒꯠꯂꯛꯇꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ?" ꯃꯅꯦꯝꯕꯣꯛꯅ ꯃꯄꯥꯟꯗ ꯏꯁꯧ ꯇꯧꯔꯤꯕꯗꯣ ꯑꯦꯟꯖꯦꯂꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯄꯣꯅꯤ꯫ ꯍꯧꯒꯠꯇ꯭ꯔꯤꯐꯥꯎꯗ ꯑꯗꯨꯝ ꯉꯥꯡꯗꯣꯏꯅꯤ ꯁꯤꯅ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯦꯟꯖꯦꯂꯥ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ꯫ "ꯃꯥ, ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯕꯣ? ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯔꯤꯕꯣ?" "ꯍꯩ ꯆꯅꯗꯕꯤ, ꯏꯅꯦꯝꯕꯣꯛ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯨꯡꯉꯥꯏꯁꯦ꯫ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯒ ꯑꯐꯕꯤꯒ ꯁꯥꯔꯅꯨ, ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯅꯪ ꯂꯩꯕꯗꯒꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯑꯝꯇ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯣꯏꯗ꯭ꯔꯕ." "ꯑꯩ ꯂꯥꯛꯂꯒ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯏꯃꯥꯁꯣ? ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯂꯥꯛꯂꯒ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯏꯃꯥ ꯍꯣꯏꯒꯤ ꯏꯖꯠ ꯁꯣꯛꯄ ꯊꯕꯛ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ?" "ꯍꯩ, ꯏꯖꯠ ꯁꯣꯛꯄ ꯂꯥꯏꯔꯤ, ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡꯗꯨꯕꯣ? ꯅꯌꯨꯝꯅ ꯃꯔꯣꯜ ꯑꯃ ꯄꯥꯅꯤꯡꯂꯤꯕ, ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯆꯠꯊꯣꯛꯂꯤꯕꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯉꯟꯅ ꯍꯧꯒꯠꯇꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯅ ꯇꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯁꯤꯗꯩꯁꯤꯗ ꯑꯍꯤꯡ ꯐꯥꯎꯕ ꯅꯨꯄꯥ ꯅꯍꯥꯒ ꯌꯥ ꯌꯥ ꯒꯥꯒ ꯐꯣꯟꯁꯤꯗ ꯇꯥꯅꯤꯡꯗꯦꯅꯦꯍꯦ꯫ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ꯫ ꯌꯨꯝꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯗꯣꯏꯕ꯫ ꯅꯣꯏꯅ ꯆꯥꯔꯝꯕ ꯂꯨꯈꯥꯛ ꯆꯒꯨꯝꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯁꯦꯡꯗꯣꯔꯤꯒꯦ? ꯌꯨꯝꯗ ꯐꯥꯎꯕ ꯇꯧꯍꯜꯂꯛꯇꯦ꯫ ꯅꯣꯏꯅ ꯍꯥꯏꯕ ꯏꯜꯂꯒꯅ ꯐꯩ ꯐꯩ ꯍꯥꯏꯕ, ꯏꯟꯗ꯭ꯔꯒꯅ ꯐꯠꯇꯦ ꯍꯥꯏꯕ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯆꯥꯛꯇꯣ ꯊꯨꯅ ꯊꯣꯡꯅꯨꯆꯣ꯫ ꯑꯩ ꯏꯁꯥ ꯉꯝꯗꯦ꯫ ꯉꯁꯤꯗꯤ ꯆꯥꯛꯀ ꯊꯣꯡꯕꯒꯤꯅꯦ ꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯆꯠꯂꯣ ꯍꯅꯨꯕꯤ." ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯦꯟꯖꯦꯂꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯉꯛꯅ ꯌꯦꯡꯂꯛꯄꯗ ꯖꯦꯀꯤ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯦꯟꯖꯦꯂꯥꯁꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯖꯦꯀꯤ ꯁꯥꯎꯅ ꯑꯦꯟꯖꯦꯂꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ "ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯤꯅꯣ ꯍꯥ? ꯌꯨꯝꯁꯤꯗ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯅꯪꯁꯦ ꯏꯃꯨꯡꯁꯤꯗ ꯆꯟꯅꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯅꯨꯄꯤ, ꯈꯪꯂꯕꯣ?" "ꯗꯥ." "ꯍꯩ, ꯇꯥꯅꯤꯡꯗꯦ ꯀꯧꯔꯛꯀꯅꯨ꯫ ꯀꯅꯥꯒꯤꯗ? ꯑꯩ ꯎꯔꯒꯅ ꯀꯦꯊꯕ, ꯑꯩ ꯎꯗ꯭ꯔꯒꯅ ꯂꯤꯟ ꯈꯥꯔꯧꯗꯒꯤ ꯍꯦꯟꯕ꯫ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯅꯪꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯀꯩ ꯀꯥꯟꯅꯗꯒꯦ ꯍꯥꯏꯅ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯅ ꯅꯪ ꯂꯧꯔꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯃꯥꯒ ꯅꯆꯦꯒꯅ ꯏꯟꯁꯤꯜꯂꯒ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯇꯩꯗꯧꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯍꯟꯅꯕ ꯁꯤꯜꯂꯤꯕ ꯊꯕꯛꯇꯣ ꯑꯣꯏꯔꯣꯏꯀꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯥꯟꯅꯔꯔꯣꯏ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ." ꯖꯦꯀꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯦꯟꯖꯦꯂꯥ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯈꯜꯂꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯛꯄꯗꯨꯗ ꯑꯦꯟꯖꯦꯂꯥ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ "ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗ꯫ ꯑꯗꯨꯒꯨꯝꯕꯗ ꯄꯪꯊꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩ꯫ ꯒꯨꯝꯚꯤꯔꯅ ꯃꯤ ꯆꯥꯔꯝꯗꯥꯏꯗ ꯁꯤꯟꯊꯕ ꯄꯤꯗꯣ ꯊꯥꯖꯕꯤꯒꯅꯤ ꯈꯟꯕ꯭ꯔꯣ? ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ꯫ ꯆꯠꯂꯣ." "ꯗꯥ, ꯑꯗꯨꯃꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯂꯥꯜꯂꯦ ꯗꯥ꯫ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ." ꯖꯦꯀꯤꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯑꯦꯟꯖꯦꯂꯥ ꯀꯞꯂꯒ ꯍꯥꯏꯖꯔꯛꯏ꯫ ꯖꯦꯀꯤ ꯁꯥꯎꯅ ꯑꯦꯟꯖꯦꯂꯥꯕꯨ ꯏꯟꯊꯣꯛꯂꯛꯂꯒ "ꯅꯪ ꯍꯌꯦꯡ ꯀꯣꯔꯠꯇ ꯂꯥꯛꯑꯣ, ꯑꯗꯨꯒ ꯗꯤꯚꯣꯔꯁ ꯇꯧꯔꯁꯤ ꯇꯧꯁꯤ꯫ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ, ꯍꯨꯗꯒꯤꯁꯨ ꯍꯦꯟꯅ ꯈꯥꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯧꯖꯔꯨ ꯂꯥꯎ." ꯖꯦꯀꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯅꯦꯝꯕꯣꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯦꯟꯖꯦꯂꯥ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯎꯄꯥꯏ ꯂꯩꯇꯅ ꯃꯁꯝ ꯃꯅꯥ ꯁꯦꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫